ꯑꯗꯣꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀ꯭ꯋꯥꯛ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯂꯧꯕꯤꯔꯁꯤ ꯀ꯭ꯋꯥꯛ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯃꯇꯝ ꯑꯃꯗ ꯕꯁꯔꯥ ꯀꯧꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯕꯣꯔꯣꯠ ꯀꯧꯏ꯫ ꯕꯣꯔꯣꯠ ꯅꯤꯡꯊꯧ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯐꯅꯕꯇ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯕꯣꯔꯣꯠ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯔꯥꯎꯅ ꯊꯥꯒꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯏ, ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯛ ꯐꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯒꯠꯅꯔꯕꯁꯨ ꯕꯣꯔꯣꯠ ꯅꯤꯡꯊꯧꯗꯤ ꯃꯗꯨꯗ ꯊꯣꯏꯅ ꯍꯔꯥꯎꯔꯨꯗꯦ꯫ ꯕꯣꯔꯣꯠ ꯅꯤꯡꯊꯧꯅ ꯊꯃꯣꯏꯗ ꯈꯜꯂꯛꯏ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯐꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯗꯤ ꯆꯨꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯤꯆꯝ ꯅꯠꯇꯦ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯤ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯀꯔꯤ ꯂꯩꯈꯤꯒꯅꯤ? ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯐꯅꯕ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯉꯝꯕ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ, ꯂꯩꯕꯥꯛꯀꯤ ꯃꯄꯥ ꯃꯄꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯈꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯦ꯫ ꯁꯤꯈꯤꯕꯗ ꯄꯨꯈꯤꯕ ꯌꯥꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯁꯨ, ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯕꯁꯨ, ꯈꯨꯟꯅꯥꯏ ꯑꯃꯗ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯤ ꯑꯩꯅ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯩꯅ ꯑꯆꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕ, ꯄ꯭ꯔꯖꯥꯒꯤ ꯐꯅꯕ ꯈꯟꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯑꯔꯥꯟꯕ ꯂꯩꯍꯜꯂꯣꯏ, ꯑꯆꯨꯝꯕ ꯃꯁꯛ ꯇꯥꯛꯀꯅꯤ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤ ꯅꯥꯄꯟ ꯇꯧꯔꯨꯒꯗꯒꯦ? ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤ꯫ ꯅꯣꯡꯃ ꯁꯤꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯅꯤ, ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯣꯠ ꯅꯤꯡꯊꯧꯅ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯈꯟꯈꯤꯕ ꯑꯗꯨꯅ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯕꯣꯔꯣꯠ ꯅꯤꯡꯊꯧꯅ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯕꯁꯔꯥ ꯂꯩꯕꯥꯛ ꯑꯁꯤ ꯃꯩꯁꯥ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯄ꯭ꯔꯖꯥ ꯀꯌꯥ ꯆꯥꯕ ꯐꯪꯗꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯛꯈꯤ꯫ ꯕꯁꯔꯥ ꯂꯩꯕꯥꯛꯇ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯕꯣꯔꯣꯠ ꯅꯤꯡꯊꯧ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯅ ꯔꯥꯘꯤꯠ ꯀꯧꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯦꯅꯥꯄꯇꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯡ ꯇꯥꯡꯕꯒꯤ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯕꯣꯔꯣꯠ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨ ꯃꯍꯥꯔꯥꯖ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯝꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯐꯧ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯕ ꯀꯣꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯃꯤꯁꯤꯡꯅ ꯕꯁꯔꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯀꯌꯥꯗ ꯌꯥꯝꯂꯤꯕꯅꯣ? ꯃꯤꯁꯤꯡꯅ ꯑꯁꯨꯝ ꯍꯦꯜꯂꯛꯄ, ꯆꯥꯅꯕ ꯐꯧꯊꯣꯛ ꯆꯥꯊꯣꯛꯅ ꯋꯥꯠꯂꯕꯗ ꯀꯅꯥꯒꯤ ꯂꯩꯕꯥꯛꯇꯕꯨ ꯆꯦꯡ ꯍꯣꯡꯅ ꯐꯪꯕ ꯉꯝꯒꯅꯤ? ꯉꯁꯤꯗꯤ ꯆꯦꯡ ꯇꯥꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯆꯥꯗꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯦ꯫ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯂꯧ ꯄꯔꯤ 3,000 ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧ ꯄꯥꯟꯕ ꯌꯥꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯦꯡ ꯍꯣꯡꯅ ꯐꯪꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯐꯝ, ꯂꯧꯐꯝꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯗꯨꯅ ꯃꯥꯡꯍꯟꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯃꯁꯤ ꯑꯃꯨꯛꯇꯪ ꯈꯜꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯕ ꯃꯑꯣꯡ ꯑꯃꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯃꯍꯥꯔꯥꯖ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯃꯌꯥꯝ ꯑꯁꯤ ꯃꯥꯡꯍꯟꯗꯨꯅ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯑꯁꯨꯃꯛ ꯂꯩꯍꯟꯕ ꯇꯥꯔꯕꯗꯤ ꯆꯥꯗꯗꯨꯅ ꯃꯤ ꯀꯌꯥ ꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯆꯥꯗꯗꯨꯅ ꯁꯤꯔꯛꯈꯤꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯅ ꯏꯁꯤꯡ ꯊꯛꯂꯒ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗꯦ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯁꯤꯗꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯁꯤꯅꯤ꯫ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯐꯝ ꯂꯧꯐꯝ ꯀꯌꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯃꯥꯡꯍꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯃꯤꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯡ ꯍꯣꯡꯅ ꯐꯪꯅꯕ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯃꯌꯥꯝ ꯑꯁꯤ ꯂꯧ ꯄꯥꯟꯕ ꯌꯥꯅꯕ ꯁꯦꯝꯂꯁꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩꯍꯧꯅꯕ ꯃꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯅꯤꯡꯊꯧ ꯕꯣꯔꯣꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯇꯁꯦꯡꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯐꯩ꯫ ꯕꯁꯔꯥ ꯂꯩꯕꯥꯛꯇ ꯆꯦꯡ ꯍꯣꯡꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯃꯍꯥꯔꯥꯖ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯔꯤ, ꯁꯦꯅꯥꯄꯇꯤ ꯂꯩꯔꯤ, ꯄ꯭ꯔꯖꯥꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯤꯒꯤ ꯆꯥꯗꯗꯨꯅ ꯁꯤꯒꯅꯤ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯂꯧ ꯄꯥꯟꯕ ꯌꯥꯔꯝꯗꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯂꯧ ꯄꯥꯟꯕ ꯌꯥꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯁꯔꯥ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯃꯗꯤ ꯆꯦꯡ ꯍꯣꯡꯅ ꯐꯪꯕꯗ ꯃꯃꯤꯡ ꯆꯠꯈ꯭ꯔꯦ꯫ ꯆꯦꯡ ꯇꯥꯡꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯝꯕ ꯄ꯭ꯔꯖꯥꯁꯤꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯕꯣꯔꯣꯠ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯍꯥꯛ ꯑꯍꯟ ꯑꯣꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯒꯤꯔꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯂꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯖꯒꯤꯔꯥꯕꯨ ꯅꯤꯡꯊꯧ ꯍꯥꯞꯅꯕ ꯋꯥ ꯈꯟꯅꯔꯛꯄꯗꯗꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯍꯩꯖꯔꯕꯁꯨ ꯃꯍꯥꯛ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕ ꯃꯤꯅꯤ꯫ ꯖꯒꯤꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯈꯤꯕ ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯃꯁꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯋꯥꯔꯦꯞ ꯇꯥꯈꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯗ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯗꯨ ꯍꯔꯥꯎꯕꯅ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯁꯣꯟꯕꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯔꯥꯖꯀꯨꯃꯥꯔ ꯖꯒꯤꯔꯥꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊꯟꯇ ꯈꯜꯂꯛꯏ, ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯍꯩ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯥꯟꯅꯈꯤꯒꯅꯤ? ꯑꯩꯅ ꯄꯥꯡꯒꯜ ꯁꯣꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥ ꯑꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯤ꯫ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯪꯂꯕ ꯃꯇꯨꯡꯁꯤꯗ ꯍꯦꯟꯅ ꯃꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯃꯤ ꯑꯣꯏꯅ ꯎꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯅ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯍꯩ ꯇꯝꯕꯤꯈꯤꯕ ꯔꯁꯨꯁꯦꯟ ꯀꯧꯕ ꯑꯍꯟ ꯑꯣꯏꯔꯕ ꯑꯣꯖꯥ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯍꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯕꯁꯔꯥ ꯂꯩꯕꯥꯛꯀꯤ ꯈꯨꯡꯒꯪ ꯀꯌꯥ ꯌꯦꯡꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯁꯨꯁꯦꯟꯅ ꯊꯃꯣꯏꯗ ꯈꯜꯂꯛꯏ, ꯁꯥꯇ꯭ꯔ ꯍꯥꯏꯕꯁꯤꯅ ꯃꯍꯩ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯕꯨ ꯀꯌꯥꯗ ꯀꯤꯅ ꯅꯨꯡꯁꯤꯅ ꯈꯜꯂꯤꯕ? ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯒꯗꯕꯅꯤ, ꯀꯤꯅ ꯆꯠꯀꯗꯕꯅꯤ꯫ ꯕꯁꯨꯁꯦꯟꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯑꯅꯨꯔꯥꯅ ꯈꯜꯂꯤꯕ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯇꯨꯝꯂꯤꯉꯩꯗ ꯁꯒꯣꯜ ꯁꯪꯅꯕ ꯄꯨꯕꯅꯤ꯫ ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯆꯧꯕ ꯖꯪꯒꯜ ꯑꯃꯒꯤ ꯃꯌꯥ ꯌꯧꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯁꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯥꯅꯤꯡꯂꯦ꯫ ꯑꯣꯖꯥ, ꯅꯨꯡꯅ ꯍꯩꯅꯧ ꯑꯁꯤ ꯈꯔ ꯀꯛꯂꯒ ꯑꯩꯕꯨ ꯄꯤꯖꯧ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ
ꯑꯍꯟ ꯑꯣꯏꯔꯕ ꯑꯣꯖꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯩꯅꯧ ꯍꯦꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯀꯤꯖꯕꯅ꯫ ꯑꯍꯟ ꯑꯣꯏꯔꯕ ꯔꯁꯨꯁꯦꯟ ꯂꯩꯇꯨꯝ ꯂꯪꯗꯨꯅ ꯋꯥꯅ ꯍꯩꯅꯧ ꯀꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯩꯇꯨꯝ ꯂꯪꯕꯗ ꯀꯛꯂꯛꯄ ꯍꯩꯅꯧ ꯑꯗꯨ ꯔꯁꯨꯁꯦꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯁꯤ ꯀꯛꯂꯒ ꯄꯨꯔꯛꯂꯦ, ꯆꯥꯔꯣ꯫" ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯤꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯔꯁꯨꯁꯦꯟꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯅ ꯆꯨꯞꯊꯣꯛꯂꯕ ꯍꯩꯅꯧ ꯃꯔꯨ ꯑꯁꯦ ꯑꯄꯥꯛꯄ ꯎꯅꯥ ꯑꯃ ꯊꯤꯔꯒ ꯌꯣꯝꯁꯤꯜꯂꯒ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ꯫ ꯍꯩꯅꯧ ꯃꯔꯨ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯑꯩꯍꯥꯛ ꯊꯥꯔꯨꯒꯦ꯫" ꯑꯅꯨꯔꯥꯅ ꯑꯣꯖꯥꯗ ꯍꯩꯅꯧ ꯀꯛꯎ, ꯍꯩꯅꯧ ꯑꯃꯨꯟꯕꯁꯦ ꯆꯥꯒꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯔꯁꯨꯁꯦꯟ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯅ ꯆꯨꯞꯊꯣꯛꯂꯕ ꯍꯩꯅꯧ ꯃꯔꯨ ꯄꯥꯏꯌꯨ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯁꯨꯁꯦꯟ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯔꯁꯨꯁꯦꯟ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯥꯒꯤ ꯁꯥꯇ꯭ꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯨꯔꯥꯅ ꯃꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯅꯨꯔꯥꯕꯨ ꯑꯃꯨꯛꯇꯪ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯩꯅꯧ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯅꯨꯔꯥꯅ ꯃꯥꯒꯤ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯆꯧꯕ ꯎꯄꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤ ꯐꯖꯈ꯭ꯔꯕ ꯁꯖꯤ ꯑꯣꯜꯂꯒ ꯖꯪꯒꯜ ꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯐꯖꯔꯕ ꯁꯖꯤ ꯑꯅꯤꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯅꯥꯏ ꯑꯣꯖꯥꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯅꯪ ꯁꯒꯣꯜꯁꯤ ꯁꯪꯂꯝꯃꯨ, ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯖꯤꯗꯨ ꯑꯃ ꯍꯥꯠꯂꯒ ꯄꯣꯔꯛꯀꯦ꯫ ꯁꯖꯤ ꯍꯥꯏꯕ ꯁꯥ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯁꯥꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯒꯤꯁꯨ ꯃꯈꯣꯡ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫" ꯁꯒꯣꯜ ꯁꯪꯗꯨꯅ ꯂꯩꯍꯧꯔꯤꯕ ꯔꯁꯨꯁꯦꯟ ꯑꯍꯟꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯃꯊꯟꯇ ꯖꯪꯒꯜꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤꯕꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯔꯕꯁꯨ ꯀꯤꯅ ꯁꯒꯣꯜ ꯁꯪꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯅꯨꯔꯥꯅ ꯃꯈꯨꯠꯇ ꯇꯦꯟ ꯄꯥꯏꯗꯨꯅ ꯍꯥꯠꯅꯕ ꯇꯥꯟꯅꯔꯤꯕ ꯁꯖꯤ ꯑꯗꯨ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯜꯂꯝꯕꯗꯒꯤ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯃꯈꯥ ꯄꯥꯡꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯁꯖꯤꯒꯤ ꯍꯩꯁꯤꯡꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯖꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯂꯥꯛꯅꯔꯤ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫" ꯃꯈꯥ ꯄꯥꯡꯅ ꯆꯦꯟꯈꯤꯕ ꯁꯖꯤ ꯑꯗꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯃꯅꯥꯛ ꯐꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯖꯤꯅ ꯃꯅꯥꯛ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯂꯝꯕꯣꯏꯕ ꯑꯗꯨ ꯈꯪꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛ ꯂꯥꯏ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯝꯕꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯈꯤ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯍꯅꯨꯕ, ꯅꯪ ꯁꯣꯝꯗ ꯁꯖꯤ ꯑꯃ ꯆꯦꯟꯈꯤꯕ ꯎꯍꯧꯕ꯭ꯔꯥ? ꯑꯩꯍꯥꯛ ꯁꯖꯤ ꯑꯗꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯄꯅꯤ꯫" ꯑꯅꯨꯔꯥꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ, ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯑꯅꯨꯔꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫" ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯅꯨꯔꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯅꯨꯕ, ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫" ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕ ꯅꯪꯅ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯁꯖꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯠꯅꯕ ꯇꯥꯟꯅꯔꯤ? ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯈꯪꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯁꯖꯤ ꯑꯗꯨ ꯇꯥꯟꯅꯔꯨꯔꯒꯅꯨ, ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯣ꯫" ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯁꯖꯤ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯍꯅꯨꯕ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯁꯖꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯩꯍꯥꯛꯇꯤ ꯁꯖꯤ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯣꯏ꯫" ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯑꯅꯨꯔꯥꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤꯕꯗꯣ ꯑꯅꯨꯔꯥꯗꯤ ꯊꯑꯣꯏꯅ ꯇꯥꯗꯦ꯫ "ꯍꯅꯨꯕ, ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕꯒꯤ ꯃꯊ꯭ꯋꯥꯏꯃꯛꯅꯤ ꯍꯥꯏꯅ ꯂꯣꯏꯅꯖꯔꯤꯕ ꯊꯦꯕ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯕ, ꯃꯊꯛꯀꯤ ꯑꯍꯟꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨ ꯑꯁꯥꯎꯕ ꯐꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫
Mahakna sauna Rajkumarda Thaksi Khasi Hauna Lonchat Khangdaba Nangdi Kwak Olo Haiduna Akanba Sap Taurakhi. Lamboibagi Sapna Rajkumar ado Kwak Olaga Paikiduna Awangba Upal Amagi Usada Tungduna Leikhi. Rajkumarna Kwak Onkraba Matung Ngaihak Leiragadi Ahan Oiraba Magi Oza ado Yamna Sauna Mathwai Nungaitana Leiriba Lamboiba Adugi Manakta Tunglaki. Rasusen Lamboiba Aduda Tapna Hairei. Mahasoi Nahakna Mafam Asida Leiringaida Rajkumar ama Satkiba Uhobra. Mahak Aigi Yamna Nungsijaba Satrani. Lairik Mapung Phana Haihaunabagidamak Aina Mabu Mahai Tambiki. Oza aduna hairiba adu tabada Lamboiba aduna asauba phatharaga hairei. Mahasoi nahaki nungsiraba satra Rajkumar adu yengu awangba upal asigi usa mathakta kwak olaga tongduna leire. Oza ama oirabadi pikliba angangsingda Thaksi Khasi hauna lonchat khangnaba tambiba su phai. Mahasoina Rajkumar asida Thaksi Khasi khangnaba tambikidaba aduna Mahak Thaksi Khasi Khangdaba mi ama oikre. Oza Guru mathak thongba ahan kayabo usit thawoidana khalle. Mi oina poklaga Thaksi Khasi hauna lonchat khangdaba mahakti sa ucheki mapokta leikhibana matik chabani. Rajkumar Anurana Kwak Olibasi Lamboibagi Sapnani haiba khanglabada ahan oiraba Rasusen Anurabo hena nungsiraki. Mitluda pirang sinthana Lamboiba aduda hairei. Mahasoi Rajkumar Anuragi punsi asi amuktang kanbiyo. Magi wahai sing adu tabada Lamboiba aduna tapna hairei. Mahasoi nangna aigi siraba theba asibo amuk hingalhanba ngamlabadi aina kwak onkraba Rajkumar asibo mi oina amuk leihangani. Hayu nahak aigi siraba theba ase hingalhanba amuk ngamgadra. Lamboibana hangnagliba wahangi paukhum ado Rasusena piba ngamdre tuminna leikre. Lamboiba aduna sangkraba matungdadi Rasusen yamna nungaitana leihawi. Mahakna awangba upal amagi masada tongduna leiriba Rajkumarna onkiba kwak adu yenglaga hairei. Ibungo Rajkumar nahak aibu waraugano aina nangi punsibu kanba ngamkhidre. Oza aduna mahakbu nungsina khalliba adu ubada kwak olaba Rajkumarna kapna kapna hairei. Oza aigidamak thoina nungaitaba taururagano mi oina poklaga Thaksi Khasi masak khangdaba saramta chatpa aihakti mi oina leibada matik chadrabani. Aigi khantha hudaba wakhanna Ozagi maphamda lankhiba Iran adugidamak aihak hausik yamna ningamlaktre. Ozana aigi Iran asi amuktang ngakpiyo. Wahai khara asi hairaga Rajkumarna onkiba kwak ado awang pangna paiduna satkhi. Kwak asina paiduna satkraba matungda Oza aduna nungaitana laklaga Borot Ningthauda ningamdabagi paw adu tamki. Ningthau oigadaba machana kwak onkraba matung adudadi Borot Ningthau haifam khangdana wakre. Mahakna yamna nungaitana Rajkumar Jagirada Ningthau oihaunaba haiki. Mapa Ningthauna haiba matungina Rajkumar Jagirana masa phanaba haksang sajen sanaba hauki. Mahakna masa phaba mi ama oiduna leiraba matamdadi Basara leibaki Ningthau oiduna yamna nungaina pankhi. Wari asina haininglibadi mi ama oiraga Thaksi Khasi hauna lonchat masak khangdaba haibasi afaba natte. Aduna Thaksi Khasi hauna lonchat munna khangse. Oza Guru Ima Ipa ithaki ahansingbu kina chatkadabani. Aduga amana haksang phabana punsigi asengba lanni haibasi kaugano. Adomna nungsibiduna wari asibu like tawbiramu. Anoba nungairaba phunga wari kaya puduna amuk laksakige. Ngasigi oinadi kainarasi.